BJP gi MLA na hauzik miyam gi mihut oina leiriba Lamlai Kendra'Gi MLA asigi thabak thauram sing yengbada pendraba yaningdraba Imung Taruk ki miyoi sing BJP Thadoklaga Indian National Congress ta yaukre. Congress ta yaukraba Imung Taruk ma Kendra asigi polling station number 8/14 Yorobung Khunawdagini. Imung Taruk asigi manungda hauzik ward member oiriba amagi imung amaga mamangda ward member oiramba amana luchinglakpa imung amasu yauri. Miyamna achouba thajaba thamduna miyamgi ihul khangna yaifa thorang kaya marum paikhatlakani haibagi thajaba thamduna vote ta mai pakhankhrabasu ngasi fauba miyamgi awana amatta yengsinbiraktraba sakti makhuta paikhraba matungda miyambu thawoina lawraktraba Kendra asigi BJP gi MLA asidagi karigumba amatta asa tawningai leiraktabadagi miyoi singa sina miyamgi thabak tawriba mamangi term dasu mikhalda mirep oikraba Congress ki Achoibam Debenda'Gi full support tawrage haiba arepa pukninga loinana Congress ta changlakpani haina nauna join tawrakiba miyoi singa duna Phongdok.